Good evening. Uh, how are you inside the Sir, meet OnePlus Nord 256 storage second hand live the kari mangzagani hai. Masi kari thidona mangzan ngai hai ta de laite adu nang na lai dawiba price to lupa kya da lai dawuno aduga condition kyam pharibuno adu gi makha yam pole hai. Laisam ranjanna bro OnePlus 13s to aba maleko hai. Hoi bro launch tawkre that 5 ta ado magi price tuga specification ning price se kitang yamba male 49,000 50,000 ai dun adu ma se 40 dena 45 adai bog gi range ta leira magade amna mamal duga magi specification ba am phaba phone ama oigedabane ado magi drawback hai tare khara so dum lai adu ma se flagship phone da dum koi gi compact oi bu phajaba phone de dum oi design kai kai ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯄꯣꯠꯄꯨꯗꯤ ꯑꯣꯏꯕ ꯄꯩꯁꯥ ꯃꯃꯜꯁꯦ ꯈꯤꯇꯪ ꯋꯥꯡꯕꯗꯪ ꯇꯧꯋꯦ ꯑꯗꯣ ꯂꯣꯟꯆ ꯇꯧꯕꯇ ꯉꯥꯏꯔꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯐꯔ ꯀꯩꯀꯩꯗ ꯑꯗꯨꯝ ꯃꯃꯜ ꯑꯗꯨꯝ ꯍꯣꯡꯊꯔꯛꯀꯅꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯃꯌꯥꯝ ꯂꯥꯏꯚꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯣꯜ ꯑꯃ ꯊꯝꯕꯗꯣ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯥꯛꯏ ꯂꯥꯛꯇꯦ ꯈꯪꯅꯕ जी said hi. ꯂꯥꯏꯐꯁꯦ ꯈꯔꯗꯤ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯄꯨꯡ 9:30ꯗꯩ ꯍꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ 9:30 ꯆꯞ ꯆꯥꯅ ꯍꯧꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ 9:30ꯗ ꯍꯧꯔꯒꯦ 9:00ꯗꯒꯤꯅ ꯈꯟꯗꯤ ꯈꯜꯂꯝꯕꯅꯦ ꯑꯗꯨꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯑꯗꯨꯒ ꯀꯣꯟꯅ ꯇꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔꯦ ꯔꯥꯀꯦꯁ ꯈꯨꯟꯗꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯣꯡꯕꯨ ꯆꯣꯡꯊꯣꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯥꯎꯋꯦ ꯍꯣꯏꯅꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯪꯍꯟꯗ꯭ꯔꯗꯤ ꯀꯅꯥꯝ ꯆꯪꯉꯨ ꯌꯥꯔꯔꯣꯏꯕ ꯐꯣꯟꯒ ꯄꯥꯏꯔꯝꯕꯒꯁꯦ ꯑꯇꯣꯞꯄ ꯊꯕꯛꯀ ꯇꯧꯔꯝꯕꯒꯁꯦ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯅ ꯈꯪꯆꯣꯡ ꯆꯣꯡꯗ꯭ꯔꯒ ꯊꯪ ꯂꯥꯎꯅ ꯑꯇꯩꯒ ꯊꯥꯗꯣꯛꯑ ꯑꯗꯨ ꯍꯥꯟꯅ ꯆꯪꯅꯕ ꯇꯧ ꯆꯥꯛ ꯆꯥꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ
Kay mathel charage? G ꯃꯤꯡꯁꯤꯗꯤ ꯆꯥꯛ ꯆꯥꯔꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯁꯤꯡꯗꯤ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉ ꯆꯦꯅꯦꯜꯗ ꯀꯩꯗ ꯆꯪꯕ ꯑꯣꯏꯇꯥꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯗꯕ ꯀꯩꯅꯣ ꯇꯧꯗꯕ ꯑꯣꯏꯔꯒꯅ ꯈꯔ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯌꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯆꯥꯏ ꯄꯣꯔꯣꯡꯒ ꯁꯣꯏꯕꯨꯝꯒ ꯍꯣꯠꯅꯔꯦ ꯉꯁꯤꯒꯤ ꯇꯧ ꯆꯥꯛ ꯇꯥꯎ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯇꯥꯎ ꯅꯪꯒꯤꯗꯣ ꯃꯤ ꯃꯁꯥ ꯉꯝꯗꯕ ꯌꯥꯎꯅꯔꯅꯤ ꯁꯣꯏꯗꯅ ꯑꯗꯨꯕꯨ ꯏꯟꯁꯥꯡꯅꯤ ꯆꯥꯔꯤꯗꯨꯕꯨ ꯑꯩꯁꯨ ꯆꯥꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯀꯩꯗꯧꯅꯤ ꯍꯋꯥꯏꯅ ꯃꯐꯔꯦ ꯄꯣꯔꯣꯡꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯗꯤꯀꯣ ꯃꯁꯥ ꯉꯝꯗꯕ ꯁꯣꯏ ꯌꯥꯎꯅꯔꯅꯤ ꯐꯝꯕꯗ ꯎꯗꯕꯒ ꯌꯥꯎꯅꯗꯣꯏꯅꯤꯀꯣ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯕꯁꯦ ꯃꯤ ꯌꯥꯝ ꯂꯤꯛꯑꯦ ꯑꯗꯨꯅꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕ ꯃꯥꯟꯕ ꯔꯥꯀꯦꯁ ꯈꯨꯖꯥꯛꯄꯝ ꯑꯩ ꯍꯌꯦꯡ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯀꯅꯤ ꯂꯩꯔꯝꯃꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗꯔ ꯀꯥꯏꯗꯅꯣ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯁꯔꯠ ꯃꯩꯇꯩ ꯏꯌꯥꯝꯕ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 2Tꯁꯦ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯂꯩꯈꯤꯕꯗ 32Kꯗ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ 16K ꯐꯥꯎꯗ ꯄꯤꯌꯣ ꯍꯥꯏ ꯃꯥ ꯀ꯭ꯂꯥꯁ 12 ꯕꯣꯔꯗꯤꯡ ꯆꯪꯈꯤꯗꯧꯔꯕ ꯑꯗꯨꯅꯅꯦ ꯑꯩ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯇꯝꯃꯤ ꯍꯥꯏ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯣ 32ꯗ ꯂꯩꯈ꯭ꯔ ꯃꯥꯅ 16 ꯍꯥꯏꯗꯣ ꯌꯥꯝꯅꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯣ ꯌꯥꯝ ꯐꯔꯤꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯤꯜ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯑꯐꯕ ꯐꯣꯟꯅꯤ ꯃꯗꯨꯝ ꯆꯍꯤ 2-3 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯧꯕ ꯐꯣꯟꯅꯤ ꯑꯗꯨ ꯂꯨꯄꯥ 15,000-16,000 ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨ ꯀꯩꯅꯣ ꯇꯧꯔꯝꯃꯒꯗꯤ ꯐꯠꯂꯝꯗ꯭ꯔꯒꯗꯤ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯒꯗꯤ ꯀꯟꯗꯤꯁꯟꯗꯣ ꯌꯥꯝ ꯐꯠꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯊꯣꯛꯂꯛꯏꯕ 50,000-60,000 ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯄꯥꯔꯇꯤ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯀꯟꯗꯤꯁꯟꯗꯣ ꯌꯥꯝ ꯐꯔꯤꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯦꯝꯃꯨꯕ ꯈꯣꯠꯂꯨꯕ ꯄꯥꯔꯠ ꯁꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯄ ꯑꯝꯇ ꯂꯩꯇ꯭ꯔꯒꯗꯤ ꯀꯝꯄꯅꯤꯒꯤ ꯁꯥꯔꯛꯄ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯥꯔꯠ ꯉꯥꯛꯇ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯦꯃꯦꯔꯥꯒꯤ ꯈꯟꯕꯩꯅꯦ 16Kꯁꯦ ꯌꯨꯝꯊꯪꯅꯕ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯝ ꯐꯕꯅꯦ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯁꯤꯡꯁꯦ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯊꯪꯅꯕꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯈꯪꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯐꯣꯟꯗꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯗꯒꯤ ꯂꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯐꯣꯟꯗꯨꯗ ꯀꯟꯗꯤꯁꯟ ꯐꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯆꯍꯤ 2-3 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦ ꯂꯥꯏꯐ ꯂꯥꯛꯀꯅꯤꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯞꯇꯥ 2-3 ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤ ꯂꯥꯏꯐ ꯊꯥꯒꯦꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯞꯇ꯭ꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯕꯁꯤꯡ ꯄꯥꯛ ꯆꯪꯁꯤꯜꯂꯛꯄ ꯎꯗꯦ ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛ ꯅꯩꯍꯧꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯝ
ꯍꯌꯦꯡ ꯉꯥꯛꯇꯪ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ ꯈꯔ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯍꯧꯈꯤꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ OnePlus Nord CE4 Lite ꯀꯦꯃꯦꯔꯥꯁꯤꯡꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒꯤ ꯂꯩꯕꯅꯦ ꯑꯗꯨ OnePlus Nord 2Tꯗꯤ ꯍꯦꯟꯅ ꯁꯦꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯨꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯀꯩꯅꯣꯗ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯤꯀꯣ ꯌꯥꯝ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯐꯣꯟꯁꯤꯡꯒꯤ ꯑꯐꯕ ꯐꯣꯟꯁꯤꯡ ꯈꯪꯗꯕꯗ ꯁꯖꯦꯁ ꯇꯧꯕꯗ ꯑꯩ OnePlus Nord 4 CE Lite ꯑꯩ ꯀꯅꯥꯝꯇꯗ ꯁꯖꯦꯁ ꯇꯧꯈꯤꯗꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒ ꯑꯗꯩꯗꯤ ꯍꯥꯏꯞ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯆꯥꯟꯅꯈꯤꯗꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅꯦꯕ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯗꯕ ꯐꯣꯟ ꯑꯃ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯐꯔꯒꯁꯨ ꯄꯤꯔꯒ ꯌꯥꯝꯅꯗꯤ ꯍꯣꯡꯊꯔꯕ ꯃꯥꯜꯂꯦ ꯀꯦꯃꯦꯔꯥꯒꯤ ꯈꯦꯠꯅꯕꯁꯦ ꯃꯔꯝ ꯑꯅꯤ ꯑꯍꯨꯝ ꯂꯩꯈ꯭ꯔꯦ ꯕꯖꯦꯠ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯣ ꯑꯗꯨꯁꯨ ꯈꯦꯠꯅꯔꯦ ꯍꯥꯏꯇꯥꯔꯦ OnePlus Nord 2Tꯗꯤ ꯑꯩꯈꯣꯏꯒꯤ Nord ꯁꯦꯔꯤꯁꯀꯤ ꯍꯥꯏ ꯑꯦꯟ ꯀꯩꯅꯣꯅꯦꯕ 30,000 ꯑꯗꯥꯏ ꯋꯥꯏꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯑꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯅꯦꯅ ꯈꯟꯒꯠꯄꯗ ꯌꯥꯎꯔꯤꯅꯦ ꯑꯗꯨꯒꯤ ꯔꯦꯟꯖꯇꯨꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯐꯣꯟ ꯑꯃꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ CE Lite ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯕꯖꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯗꯣ OnePlus Nord CE4ꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯗꯨꯒ ꯉꯁꯥꯏ 2Tꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯗꯨꯒ ꯑꯅꯤꯗꯣ ꯈꯦꯠꯅꯔꯦ 2Tꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯅꯤ IMX ꯁꯦꯟꯁꯔꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯟꯁꯔꯗꯨ ꯈꯦꯠꯅꯕꯅꯤꯅ ꯀꯦꯃꯦꯔꯥꯒꯤ ꯃꯌꯦꯛ ꯁꯦꯡ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ RW Manipur Explainer ꯍꯥꯏꯅ ꯏꯌꯥꯝꯕ Poco F7ꯒ OnePlus Nord 4ꯒ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏ overall yengkandadi OnePlus Nord 4 na kitang hele habidi sagi camera gi sensor farak ba adagi design sum fazai ko aduga agi software gi user experience hai OnePlus ki sede camera adum mayam sing se khara adum ma se quality lei ba hai tare ko Android phone sing ma adum ba mo oe aduga budget su my price to yam kenakre amana 30,000 gi range ne man hoji 22 23 gi range ta lai adu ani du yang na OnePlus na kitang hayena highway wani do Poco F7 fataba phone amdi natti ko asu game sanaba khutpa adum badi nungai ba adum phone amne ado ani si ki atai karim khanda bidani se garam phayena ama pick to hai ta OnePlus Nord 4 adum khanne OnePlus Nord 2T ga 10R ga karam mana hena fagadagi hai iPhone 10R hoidini ko iPhone gi adu masagi sarat ki do camera gi khalaga haibani camera make sheng magi ni masagi iPhone gi duna henne ba ko aduga phone loina makki overall magi khudi mak yeng matam dadi Nord 2T no hena farani hai tare iPhone 10R si yam kuire launch to ki ba so update lakada mandre the battery su yamna PM adi am kuire launch ka to ki ba dai matak tam ko madi 4G 5G support tawrammaroi ko adai adugumba mayam do loi feature atai mayam do yeng matam dadi OnePlus to nen farani OnePlus Nord 4 na Snapdragon 7 Plus Gen 1 ni Poco F7 na Snapdragon 8S Gen 4 ni hai masi keno ne mamang da su aina dum pan ma da su yaw ne do handak video ma aina seme du video do uba kan da su thengnaraga su khangane ko adum hosi su dum ai dum hyper chawra pam de dum hairam gyo sai phone du da yawri ba processor ai besi khwai de gi maru oi ba pot dum kan ko phone du mai chalai du ma bu phasana function to hon du smooth o hen du se processor gi makha bu yam pole ba du asai gi processor du khaktana sung ya de software hai ma user experience mai optimize to bu gi ken om lai ken ma ani je combination yam darkar oi bu ko adana Snapdragon 7 Plus Gen 1 so adum ana fatabo panote na te processor di na ti hoi processor gi oina yeng ta ga di 8S na kitang mana kitang latest oi ba kan odi oi adu sum chorak na dum mana ba hai tar yam kana khena ba laite aduga masagi software gi optimization adu ma me am du yeng ma tam di dum smooth oi se OnePlus na dum hela kan hai tai aisu khali ne OnePlus Nord 2T leibana fagadra OnePlus oina sum leiragi hai hoi adum hairiba masagi phone ani do iPhone 10R ga de OnePlus aigi oibo wakhandadi aduna Android ki duna hena farani hai tare ko updates me ama no boy no busu erani
matamsiga chanaba 5G support tauba adum camera su dum adu hana yamna quality leitabna te adum sinaba yaba ko adum oini aduga ma se battery da suman chawani fast charging oirani iPhone gi dudi battery su pisapi amani ko adi chapsa masing kya oino du khangje du charging ga dudi mai 15 watt kum boirongani ba du charge tau sam kuin jangani dai mamang gi lightning cable do oirongani ma di aduna charge tau na bu hona bada ma iPhone gi dedicated charger ma one dudi khoi type C ni na any charger mana emergency da amade gi dum charge tau bu adu gi option do khoi accessible oibada khoi da sinabada khoi da hena nu adu do mana oigani hatare mayam poll notification lai lakti do dum amtang haipetang namsin biramo like masing aman se media me like what le hai yamba samai bam haibi ai hoye like amam tang khoi gi yeng biriba mayam se loi ma dum like amam tang namsin bio dum changak puga dum like heta hana namsin biro ai ta doi ta ga di yeng bada su nungai re aingon da su khoi gi ke hai ni uni da khot pai ta ta duna oina Redmi OnePlus का कैमरा सेंग बदी कनान हेंगे Redmi का OnePlus का कैमरा सेंग बा है बसे अदम ngasi bawi dum yengak pada ka OnePlus na dum hele hai tare do Redmi gi phone khudi ma phatta budi natte Redmi gi flagship phone me am tholai moida so dum apha pha camera sensor sing yaw khot pa dum yawri adum apha pa sum yawe do loina mak changchakta khudi mak ki price range khudi mak ta de matul sang sit na hai tare ni ko adumai yeng matam da sa ge OnePlus na dik tang hen budoi tare bro power bank ki matang da kitang habi ro mamal na kya lai ba khot pa hai power bank ki matang si mamal hai se kano ni huidrom romesh ai ge oina di koi ge mamang da yeng birak pa ta ga nong channel da sang birak pa ka da or magadi khangam da ko sai ko ai ge oina koi ge store lai ba natra na du ba production do sale to bu dum bagi di natre sum review to bu khot pa dum bagi wa ne du ko koi ge power bank tang se mamal kya lai ba khot pa ha bes di kya karam pot no karam design kam model na kya oi no ha di hojik sab sa bai madu so du di khang roi du power bank ki matang da khara hai tar ga di hojik ki matam sida power bank se ai wakhan da di khoi gi power bank haina binary se mayam na phone pai ri ba phone do kitang battery ki backup pi na ba ko matam khara phone du gi ke haini aina kaigum thabam chathop matam da battery charge to hum lai travel to bukum bada khoi battery backup pi na bai damang ta paina bani da aduna yamna khoi hojiki matam di mai hai tare ne ko electricity je dum mafam ko di makta yam da loina marang kaina fangi hana mamangai do maina aslam amada asmoi lam do mai yaudi mai phangde hai kai ba dum ba mafam di pak lai tre da ko aduna power bank si 10,000 dagina 20,000 phau bo se ai dum yam sufficient oi ne khale 20,000 ge yau di ai ge oina personal ai ge mota ai isa ge oina sina na be lai hai tar 20,000 se learning di ko dei puthok pusin to bu su yam na lummaga nungai te dei 20,000 mu hen ga di khoina flight ta kai ta travel to bu da power bank se pool ga chat pe ya de ba du dei hela ga di khoi check in khoi cabin da pusan be ya de ko isa ga loina na chang be ya de phone adu gi ba aduna dum ba su lai adu ga ai gi oina di hojik ai yamna portable oi ba yamna compact khoi ba apik ba sai tare ko adu gumba power bank lai bane lupa lising amma ka cham chani da su dum phang bane ambrand ge ma su aina handak ta lai raga keno da channel stand boxing review so dum ha ki bane buko adum khoi gi wireless charging si yaw hai tare iPhone gumba accept support tawre ada di Samsung gumba wireless charging ya da su dum sina bu su ya ba yam pik pa khutna compact ba kuba manung da dum chan ba aduga 10,000 mAh oi ba adugumba ama dum lai bi ya lupa lising amma ka chani dagina changa sai bo gi sang si da adum hai lai ba dum afa power bank myam lai ra bane hujik matam sida Realme ga Redmi ga camera sing ba kana hen ki hai se now adumaina sadat adumaina brand amaga brand amaga changdam na badi khara wana thokani hai tare khan tok pa se ko kana ne na phai na tra na fatte ha se brand khudi makki aphom matang lai ma gi kai namada camera yam seng ma su yaw rei design ni khoi gi model lamadana yam seng ta su yaw do overall average ngasi ꯍꯧꯒꯤꯗ ꯂꯣꯟꯆ ꯇꯧꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯗꯗꯤ ꯁꯦꯝꯁꯪꯒꯤ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ
ꯁꯦꯡꯉꯦꯀꯣ ꯑꯗꯨꯃꯥꯏꯅ iPhone ꯁꯨ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯉꯦ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ Realme ꯒ Redmi ꯒ ꯑꯗꯩ Oppo ꯒ Vivo ꯒ ꯑꯗꯩ Redmi ꯒ ꯑꯗꯨꯒ ꯍꯥꯏꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛ ꯆꯥꯡꯗꯝꯅꯕꯁꯤꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯝ ꯄꯥꯔꯇꯤꯀꯨꯂꯔ ꯃꯥꯒꯤ ꯃꯣꯗꯦꯜꯗꯨꯗ ꯃꯥꯒꯤ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯌꯥꯎꯔꯤꯕ ꯁꯦꯟꯁꯔ ꯃꯔꯨꯑꯣꯏꯅ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯗꯣ ꯑꯗꯨꯗꯣ ꯑꯐꯕ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏ ꯑꯩ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯆꯥꯔꯦ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯩ ꯑꯗꯨꯝ ꯁꯂꯥꯠꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯈꯔ ꯚꯦꯖꯤꯇꯦꯕꯜꯁ ꯈꯔ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯏꯌꯥꯝꯕ MI ꯄꯥꯋꯔꯒ ꯕꯣꯠꯀ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯁꯔꯠꯅ ꯁꯤ ꯐꯣꯟ ꯑꯣꯏꯗꯣꯏꯔꯥ ꯅꯪꯒꯤꯁꯦ MI ꯄꯥꯋꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯄꯥꯋꯔ ꯕꯦꯡꯀꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯕꯣꯠꯀꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯄꯣꯠꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯄꯥꯋꯔ ꯕꯦꯡ ꯑꯣꯏꯗꯣꯏꯔꯥ ꯃꯥꯒꯤ ꯃꯈꯥꯗ ꯑꯌꯥꯝꯕ ꯄꯥꯋꯔ ꯕꯦꯡꯗ MIꯒ ꯕꯣꯠꯀ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯌꯦꯀꯣ ꯕꯣꯠꯀ MIꯒꯁꯦ ꯉꯁꯥꯏꯒꯤ ꯁꯥꯎꯃꯤꯒꯤ MIꯁꯦ ꯉꯁꯤ ꯐꯥꯎꯗ ꯁꯨꯝ ꯄꯥꯋꯔ ꯕꯦꯡ ꯑꯌꯥꯝꯕ ꯁꯨꯝ ꯃꯌꯥꯝꯅ ꯇ꯭ꯔꯥꯏ ꯑꯦꯟ ꯇꯦꯁꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯔꯤꯚ꯭ꯌꯨꯗ ꯑꯗꯩꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯦꯡꯉꯛꯄꯗ ꯄꯥꯋꯔ ꯕꯦꯡꯀꯤ ꯃꯇꯥꯡꯁꯤꯗꯗꯤ MIꯒꯤ ꯄꯥꯋꯔ ꯕꯦꯡꯁꯤꯡꯁꯦ ꯑꯗꯨꯝ ꯐꯩ MIꯅ ꯈꯔ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯕꯣꯠꯀꯤ ꯁꯤꯗꯤ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯉꯁꯤꯐꯥꯎ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒ ꯄꯥꯛꯇꯛꯅꯅ ꯈꯪꯅꯕ ꯑꯃ ꯀꯩꯅꯣꯗꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯅꯦꯠꯋꯥꯛꯀꯤ ꯀꯦꯔꯤꯌꯔ ꯖꯤꯑꯣ ꯏꯌꯥꯔꯇꯦꯜ ꯑꯅꯤꯃꯛꯇ ꯇꯧꯋꯤ ꯃꯔꯛ ꯃꯔꯛꯇ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯏ ꯐꯥꯏꯁꯨ ꯂꯩꯇꯕꯀꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯗꯨꯅ ꯋꯥꯏ ꯐꯥꯏꯗꯒꯤ ꯇꯧꯕ ꯁꯤꯖꯤꯟꯅꯒꯗꯕꯗꯨꯁꯨ ꯋꯥꯏ ꯐꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯣꯏꯔꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯤ ꯍꯥꯏ ꯑꯍꯣꯏ ꯍꯧꯖꯤꯛ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯒ ꯂꯩꯔꯨꯔꯦꯕ ꯑꯩꯅ ꯉꯥꯛꯇꯪ ꯑꯩꯅ ꯀꯟꯅ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯇꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯦꯠꯁꯤꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯕꯁꯦꯀꯣ ꯂꯥꯏꯚ ꯇꯧꯕꯗꯁꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯐꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯅꯥꯛꯁꯤꯗ ꯍꯧꯖꯤꯛ ꯋꯥꯏ ꯐꯥꯏ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯑꯣꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯚꯔꯇꯤꯀꯦꯜ ꯁꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯩꯗꯣꯛꯑꯒ ꯇꯧꯔꯒ ꯑꯝꯇꯪ ꯌꯦꯡꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯁꯤꯗ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯇꯧꯔꯅꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯟꯊꯣꯛꯑꯔꯣꯏꯒꯦ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯑꯃꯛꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣꯀꯣ ꯑꯩ ꯅꯦꯠꯋꯥꯛꯁꯦ ꯇꯠꯂꯨ
hay ꯂꯩꯔꯒ ꯊꯥꯡꯇ ꯀꯩꯅꯣ ꯇꯧꯗꯕ ꯅꯦꯠꯋꯥꯛ ꯐꯖꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯒꯦꯅ ꯈꯜꯂꯒꯅ ꯅꯦꯠꯋꯥꯛꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯦꯀꯣ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯅꯔꯒꯦ ꯃꯊꯦꯜ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯃꯦꯟ ꯑꯃꯇꯪ ꯏꯁꯤꯟꯕꯤꯔꯛꯑꯣ